Haujikan nupa ahumsi magi thabakta mai onsinakibana ka hena punba sangdrabani. Wa se hairaga sakhen table mathakta leiriba calling bell du khingi. Kuide Rohit su hathu changlaktuna. Yambo, kari takpi kadaba. Rohit, nang office amagi rule si sabsana khangam natro. Rohit sakhen gi kochi thangba wangang sida ma haifeti gyan mangi. Yambo, ayibu kari shoy thabak tawkrage. Ngasi ngasi oikre. Matungdadi office sida ige aba yaudana. Kanagum mitoba mata sanghan bero. This is my last warning, okay? Yambo, ngasi ai uja hogdre. Matungda shoy tana mohana jarage. Sakhen tasengna magi angangsing budi yamna nungshina thamjabani. Adumakna mangonda sar fawa kauhandabani. Robert ki mamangda thoina haige yauna haibani. Rohit su magi yambungna sauri basigi maram haujikta da khanglakpagum Robert ta pairapna yenglaktuna machinda sumna soli. Asigi sen man masina karam narona jagamino khangde. Ayibu batahan mana soy roise. Asi hairaga Rohit makhut to haifet thangalaga Robert ta mangak illi. Yambo, adudi ayamuk thokiba yadra. Sakhen mangak khazik induna. Masu putokro. Rohit Robert ki manakta khazik changsinduna sakto kenglapna hairaklammi. Lawadana, those. Kya kuina lepki ghaban. Narondo thokdradi henge pa khola kanune. Akhoi yang waiba. Robert magi makha thaba angangduna adumnaga hairakpadudadi ma sauningbanadi loirabani. Adubu uthokde. Rohit na masada pairakpaduda Robert khazik inthoktuna. Sure. Aisu jana matarage. Ado washi matangde haramage. Sakhen mamaido haifet laisilaktuna. Hayune. Robert latli tawduna hairaklammi. Handak sharagi nungsitel fast food kot ama sangani na tawo mafamdo. Sartha woina hana thawrang tawduna lerba mafamne. Aduna mafamdo saba yaroi haiduna takpire. Aina mafam sita laksiriba sisu sarbu sita duna laksaba nachade. Pausikak chumna tamjage haiduna laksabane. Wa adu tabada sakhen karim naba minok amaga loinana asumna hairai. Robert, noina tawrisi pukarino. Mapusu manaisu pulam ngawinarene. Pabungduna leiringai matamdadi company do aduki matik run fazana tawrami. Mingonda su ayada panam tasu piramde. Moiga koiga farnar oiraga yam nungsi sanana sembane. Adubu aikogi hek khaidongna khibaga pabungduna thobada sinaramba numitagi company dubu sokhanaba semgatpagi mahutta mina tawba thabak kudimaktene khoi mahumda saina thinbungum ngak leitana kak thinuna leiribado nongmadi soidana khoiduna sarokpu mikuptane siglakpa matamdadi laikat naba ngamdana ne na punsidu manga tokanena aina haire na tam yamna angang masa manba thabak tawuna hayo magi dakta aina satkadaba nathi karigumba sigi wasida mana anam kandana anirak suna hairaba RK Sayensana karamba mino haibada sabsana khangangani. You understand? Robert sakhen gi mamangda kuina lepa ngamdrabra machi khazik lengduna. Adu teacher, ayimuk thokre. Mataw aduda sakhen wangangda nokmi tawduna machinda sumna soli. Siguma mayamsi uni khanbadani aina office suksat chaningdribasi masana di karigum amta pangthoki khandaba mina tawbadana yenabada honaba adumangna mai pak praibasu nattaba si pen record ka su theli sauning badi lairadana ai no punungingene. Sakhen famlambadagi fuk hawatuna nakanda leiriba filter dudagi ising glass ama yaraduna khara thakchilli. Aduga file sing du mafam chana thamduna masu chatnanaba thoglai. Mapabungna miram da thaduna mahai tamhalakpagi mahaini ngasi mapabung amadi kana amatadagi mateng laudana naha aduk oiriba mana yai company na khwaidagi makokta leiba ngamlibani.
ꯃꯄꯥꯕꯨꯡꯅ ꯐꯪꯂꯝꯗꯕ ꯃꯤꯡꯆꯠ ꯀꯌꯥ ꯁꯛꯍꯦꯟꯅ ꯇꯥꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯍꯥꯁꯤꯡꯒꯤ ꯋꯥꯔꯤꯗ ꯁꯛꯍꯦꯟꯒꯤ ꯃꯤꯡ ꯏꯇꯠ ꯇꯠꯇꯅ ꯄꯟꯕ ꯍꯧꯔꯕꯅꯤ꯫ ꯆꯍꯤ 2-3 ꯁꯛꯍꯦꯟꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯅꯤ ꯊꯧꯕꯅ ꯃꯥꯕꯨ ꯖꯦꯂꯁ ꯀꯥꯔꯤꯕꯁꯤ꯫ ꯁꯛꯍꯦꯟ ꯃꯪꯂꯦꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯏꯟꯁꯤꯜꯂꯝꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯏ ꯍꯜꯂꯦꯗꯅ ꯃꯂꯦꯝ ꯆꯪꯉꯣ ꯆꯪꯉꯣ ꯆꯥꯒ ꯊꯛꯑꯒ ꯅꯦꯅ ꯇꯥꯅ ꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯁꯥꯔ, ꯀꯨꯏꯔꯦ ꯏꯇꯩꯃꯁꯤꯅ ꯂꯣꯟꯕ ꯆꯥꯒ ꯊꯛꯈꯤꯗꯕ꯫ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅꯅ ꯆꯪꯉꯛꯑꯕꯅꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ, ꯒꯣꯄꯥꯜꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯁꯤꯗ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯣꯏ, ꯀꯨꯏꯔꯣꯏꯗ ꯅꯨꯡꯁꯤꯊꯦꯜꯒꯤ ꯐꯨꯗ ꯀꯣꯔꯠꯁꯤꯗꯪ ꯁꯥꯕ ꯂꯣꯏꯈ꯭ꯔꯗꯤ ꯈꯔ ꯀꯣꯝꯃꯅꯤ꯫ ꯃꯥꯅꯤ ꯃꯥꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯔꯤꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯪꯂꯦꯝ, ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯉꯟꯕ꯭ꯔꯣ? ꯍꯣꯏ ꯏꯇꯩꯃꯁꯤ, ꯈꯔ ꯉꯜꯂꯦ꯫ ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯕꯣ? ꯆꯪꯈ꯭ꯔꯕꯅꯤ꯫ ꯁꯤꯖꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯀꯣꯐꯤꯒꯗꯣ ꯈꯔ ꯁꯦꯝꯕꯤꯔꯨꯆꯣ, ꯑꯗꯨꯒꯅꯦ ꯃꯂꯦꯝ ꯏꯕꯥꯅꯤꯒꯤꯅ ꯆꯥ ꯑꯣꯏꯅ ꯍꯦꯛ ꯄꯨꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯪꯂꯦꯝ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ, ꯏꯇꯩꯃ ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯍꯣꯏ ꯏꯇꯩꯃꯁꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯥꯗꯨ ꯂꯣꯟꯕ ꯍꯧꯏ꯫ ꯀꯨꯏꯗꯦ ꯆꯥꯗꯨꯁꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯣꯐꯤ ꯀꯞꯇꯨꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯅꯥ, ꯀꯣꯐꯤꯁꯦ ꯇꯦꯕꯜ ꯃꯊꯛꯇ ꯊꯅꯝꯃꯕꯅꯤꯀꯣ꯫ ꯊꯥꯔꯤꯛꯁꯨ ꯃꯆꯥꯕꯨ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥ ꯀꯞ 2ꯗꯨ ꯄꯨꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯊꯥꯔꯤꯛ ꯆꯥꯛꯊꯣꯡ ꯐꯨꯛꯁꯨ ꯇꯧꯅꯅꯕ ꯃꯤꯕꯨ ꯊꯝꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯪꯅꯅꯕ ꯆꯦꯟꯗꯅ ꯍꯣꯠꯅꯖꯔꯕꯁꯨ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯕꯅꯤ꯫ ꯆꯥ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯪꯂꯦꯝ, ꯆꯥꯁꯦ ꯁꯤꯗ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯩꯃꯁꯤ꯫ ꯁꯛꯍꯦꯟ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯕ ꯇꯨꯡꯗ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯛꯍꯦꯟꯗ ꯏꯀꯣꯏ ꯀꯣꯏꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥꯁꯨ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯛꯇꯨꯅ ꯍꯜꯂꯣ, ꯌꯥꯝꯕꯣ, ꯍꯥꯎ, ꯊꯕꯛ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ꯫ ꯁꯛꯍꯦꯟ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯊꯥꯖꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯂꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯑꯁ, ꯉꯁꯥꯏꯗꯤ ꯀꯌꯥ ꯅꯥꯔꯝꯗꯕꯅꯤ, ꯍꯧꯖꯤꯛꯇ ꯀꯟꯅ ꯅꯥꯈꯠꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯌꯥꯝꯕꯣ, ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯜꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯈꯣꯡꯁꯤ ꯈꯔ ꯁꯣꯛꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯥꯖ ꯄꯥꯈꯠꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯇꯧꯗꯨꯅ ꯁꯛꯍꯦꯟꯕꯨ ꯆꯩꯔꯛꯏ꯫ ꯌꯥꯝꯕꯣ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ? ꯈꯪꯗꯦꯗ, ꯑꯩ ꯌꯦꯡꯗ꯭ꯔꯤ, ꯀꯣꯟꯅ ꯀꯣꯐꯤꯒ ꯊꯛꯄ ꯂꯣꯏꯔꯒ ꯐꯖꯅ ꯌꯦꯡꯒꯦꯅ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯣꯛꯏꯒꯗꯣ ꯍꯥꯟꯅ ꯌꯦꯡꯗꯈꯩ ꯀꯣꯐꯤ ꯊꯛꯇꯅ ꯂꯩꯔꯤꯅꯦꯕ꯫ ꯑꯁꯣꯛꯄꯗꯨꯗꯒꯤ ꯀꯣꯐꯤ ꯊꯛꯄꯗꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ? ꯀꯩꯅꯣ, ꯄꯨꯛ ꯈꯣꯡꯉꯤꯁꯦ ꯍꯥꯟꯅ ꯐꯍꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ? ꯄꯨꯛꯅ ꯃꯔꯨꯅꯤ꯫ ꯏꯁ, ꯅꯪꯅ ꯀꯩ ꯈꯪꯗꯅ? ꯌꯥꯝꯕꯣ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪꯒꯤꯁꯦ, ꯃꯤꯉꯣꯟꯗ ꯑꯐꯥꯎ ꯁꯥꯕ, ꯅꯃꯤꯠꯇꯨꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯕꯗꯣ ꯈꯛꯇꯔꯕ ꯅꯪꯅ ꯍꯩꯔꯤꯁꯦ? ꯑꯩꯉꯣꯟꯗ ꯅꯃꯤꯠꯇꯣ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯊꯦꯡꯖꯤꯜꯂꯛꯏꯗꯣ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯣ? ꯐꯤꯂꯝꯒꯤ ꯑꯗꯨꯃꯥꯏꯅ ꯆꯤꯠ ꯂꯤꯠꯂꯒ ꯊꯧꯒꯦ ꯍꯩꯗꯦ꯫ ꯃꯤꯅ ꯊꯦꯡꯖꯤꯜꯍꯜꯂꯤ ꯀꯩꯒꯤꯅꯣꯕ? ꯅꯪꯕꯨ ꯍꯦꯔꯣꯔꯣ? ꯃꯤꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯑꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯨꯛꯇꯅ ꯂꯩꯔꯤꯅꯦꯕ, ꯑꯗꯨꯒ ꯍꯔꯥꯎꯅꯒ ꯈꯔ ꯁꯣꯛꯑꯦ ꯀꯥꯏꯅ꯫ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯒꯨꯝꯕ ꯄꯥꯎꯒ ꯇꯝꯃꯛꯀꯅꯨ꯫ ꯈꯣꯟꯗꯥꯗꯨ ꯆꯩꯕꯅꯤ, ꯑꯗꯨꯁꯨ ꯕꯦꯕꯥꯔ ꯌꯥꯎꯗꯅ ꯆꯩꯔꯛꯄꯅꯤ꯫ ꯁꯣꯝꯗ ꯁꯛꯍꯦꯟꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯤꯆꯩꯅꯤ, ꯑꯁꯨꯝꯅ ꯇꯥꯒꯅꯤ ꯈꯜꯂꯨꯗꯕ ꯃꯤꯆꯩ꯫ ꯃꯥꯅ ꯃꯤꯉꯣꯟꯗ ꯆꯩꯕꯗꯤ ꯈꯪꯏ, ꯃꯤꯅ ꯃꯉꯣꯟꯗ ꯆꯩꯔꯛꯄꯗꯤ ꯈꯪꯗꯦ꯫ ꯆꯩꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯆꯩꯕ ꯉꯝꯕ ꯃꯤ ꯊꯣꯛꯂꯛꯂꯦ꯫ ꯊꯥꯖ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯕꯦꯗ꯭ꯔꯣꯡ ꯈꯔ ꯉꯥꯡꯂꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ
ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯇꯥꯅꯤꯡꯗꯦꯍꯦ ꯀꯣꯐꯤ ꯊꯛꯄ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯃꯤꯅ ꯇꯧꯕꯤꯕ ꯉꯥꯏꯒꯅꯣ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯊꯥꯖ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯒ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯒꯦꯁꯨ ꯂꯥꯞꯅ ꯁꯤꯔꯨꯆꯣ ꯑꯩꯈꯣꯏ ꯁꯥꯏꯗꯒ ꯂꯥꯛꯄꯤꯅꯨ ꯇꯝꯅꯕꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯣꯏ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯅꯨꯡꯇꯤꯒꯤ ꯇꯝꯅꯒꯦ ꯈꯜꯂꯤꯀꯥꯟꯁꯤꯗ ꯀꯩ ꯍꯥꯏꯕꯗꯨꯅ ꯌꯥꯝꯕꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯇꯝꯅꯅꯤꯡꯕ ꯑꯃꯗ ꯇꯝꯅꯔꯨꯆꯣ ꯑꯩ ꯊꯝꯃꯒꯦ ꯑꯦ ꯉꯥꯏꯈꯣꯕ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯁꯦ ꯑꯝꯇ ꯁꯥꯎꯈꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯒꯥꯔꯤ ꯊꯣꯝꯖꯤꯟꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯏꯊꯟꯇ ꯆꯠꯄꯁꯨ ꯅꯠꯇꯦ ꯃꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯁꯦꯡꯕꯒꯤ ꯁꯣꯛꯇꯕ꯭ꯔꯣ ꯍꯣꯏꯃꯦ ꯁꯣꯛꯇꯦꯕ ꯐꯥꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯗꯣ ꯉꯁꯤꯁꯦ ꯑꯣꯐꯤꯁꯇꯒꯤ ꯈꯔ ꯁꯥꯎꯅ ꯍꯜꯂꯛꯄꯅꯦ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯉꯥꯡꯂꯛꯄꯗꯣ ꯇꯥꯅꯤꯡꯗꯅ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯅꯪ ꯁꯥꯎꯔꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯇꯥꯟ ꯆꯥꯅ ꯁꯥꯎꯗꯣꯔꯛꯄꯒꯤ ꯋꯥꯅꯤ ꯃꯤꯕꯨ ꯁꯥꯎꯍꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯌꯥꯔꯦꯁꯦ ꯌꯥꯝꯕꯨꯡꯅ ꯑꯣꯐꯤꯁꯇ ꯁꯥꯎꯋꯦ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯁꯛꯍꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯀꯩ ꯋꯥꯅꯣ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯋꯥꯏꯊꯧꯗꯒꯤ ꯊꯧꯕꯥꯟ ꯑꯃ ꯈꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯌꯥꯏꯐꯀꯣꯟ ꯀꯝꯄꯦꯅꯤꯒꯤ CEO ꯑꯣꯏꯅ ꯂꯩꯕ ꯌꯥꯝꯕꯨꯡꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯌꯥꯝꯕꯨꯡꯒ ꯑꯗꯨ ꯅꯨꯄꯥꯗꯨꯒ ꯊꯕꯛ ꯄꯨꯟꯕ꯭ꯔꯣ ꯄꯨꯟꯗꯦꯗ ꯑꯗꯨꯏ ꯃꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯅꯦ ꯑꯁ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯨ ꯀꯩꯅꯣꯝꯃ ꯇꯧꯕꯅꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯌꯥꯝꯕꯣ ꯅꯪ ꯑꯗꯨ ꯃꯤꯗꯨꯒ ꯄꯨꯟꯒꯅꯨꯀꯣ ꯈꯨꯟꯁꯤꯗꯁꯨ ꯃꯥꯕꯨ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯦ ꯑꯁ ꯄꯨꯜꯂꯣꯏꯗ ꯑꯗꯨꯏ ꯃꯤꯗꯨꯗꯅꯤ ꯑꯩꯅ ꯉꯁꯥꯏ ꯁꯥꯎꯋꯦ ꯍꯥꯏꯔꯤꯗꯣ ꯊꯥꯖ ꯃꯕꯨꯡ ꯍꯜꯂꯛꯂꯅꯤ ꯄꯥꯈꯠꯄꯅ ꯋꯥꯗꯣ ꯃꯔꯛ ꯊꯜꯂꯛꯏ ꯌꯥꯝꯕꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯑꯩꯈꯣꯏ ꯗꯥꯁꯣꯛꯁꯨ ꯍꯜꯂꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨ ꯊꯥꯖ ꯑꯩꯕꯨ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯌꯥꯔꯦꯀꯣ ꯉꯥꯏꯕꯕꯨ ꯀꯜꯂꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯥꯗꯧꯔꯕꯅꯦ ꯑꯩ ꯊꯝꯃꯦꯀꯣ ꯊꯝꯃꯣ ꯁꯛꯍꯦꯟ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯅꯣꯛꯃꯤ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯃꯀꯣꯛ ꯌꯧꯅ ꯁꯨꯞꯆꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯪꯂꯦꯝꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛꯁꯨ ꯀꯞ ꯑꯅꯤꯗꯣ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯅꯤꯆꯟꯗ꯭ꯔꯗ ꯈꯥꯝꯂꯛꯏ ꯁꯤꯖꯥ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ ꯉꯥꯏꯍꯥꯛꯇ ꯐꯝꯈꯣꯅꯦ ꯅꯪꯕꯣ ꯊꯥꯔꯤꯛ ꯁꯣꯐꯥ ꯃꯆꯤꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯇꯩ ꯅꯠꯇꯦꯗ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯪꯕꯣ ꯐꯤꯡꯒꯠꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯁꯠ ꯍꯥꯏꯔꯣꯗꯅ ꯈꯣꯟꯗꯥ ꯑꯗꯨꯗ ꯃꯅꯤꯆꯟꯗ꯭ꯔ ꯊꯥꯔꯤꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪꯁꯨ ꯃꯃꯥꯅꯤ ꯅꯆꯥꯒꯤ ꯃꯑꯣꯡ ꯈꯤꯇꯁꯨ ꯈꯪꯐꯝ ꯊꯣꯛꯏꯅ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯚꯥꯞ ꯑꯝꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯋꯥꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯐꯖꯅ ꯃꯥꯏꯄꯨꯅꯕ ꯉꯝꯃꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯊꯕꯛꯁꯤ ꯈꯔ ꯊꯤꯟꯊꯔꯒꯨꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯊꯥꯔꯤꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯏ ꯄꯥꯕꯨꯡ ꯂꯩꯕꯕꯨꯗꯤ ꯂꯩꯔꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯂꯝꯗꯤ ꯅꯠꯇ꯭ꯔꯤꯗ ꯃꯣꯏꯒꯤ ꯋꯥꯁꯦ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯃꯆꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯦ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒ ꯅꯍꯥꯟꯈꯩꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯀꯩꯗꯧꯕꯒꯤ ꯈꯪꯍꯟꯗꯣꯏꯅꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯉꯥꯡꯗꯣꯏꯒꯤꯗ ꯍꯣꯠꯅ ꯂꯩꯔꯒ ꯅꯠꯇꯦꯅꯦ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯋꯥꯏꯊꯧꯗꯒꯤꯅꯦ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯋꯦ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯃꯨꯟꯅ ꯈꯪꯉꯝꯃꯦꯗ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯆꯥ ꯅꯨꯄꯥꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯗꯤ ꯁꯤꯖ ꯃꯉꯣꯟ ꯀꯥꯎꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯨꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡꯒꯤ ꯂꯝ ꯅꯠꯇꯦꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯀꯌꯥꯝ ꯑꯉꯥꯡꯅꯣꯅꯦ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯕꯖꯥꯠꯅꯣ
ꯆꯍꯤꯕꯨꯗꯤ 18 ꯀꯨꯟ ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯍꯥꯏ ꯅꯆꯥꯅꯨꯄꯥꯅꯗꯤ. ꯐꯔꯦ ꯐꯔꯦ ꯃꯥꯅꯕꯨ ꯈꯣꯏꯗꯥꯖꯔꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯇꯥꯔꯦꯗꯅ. ꯑꯩꯈꯣꯏꯅ ꯁꯤꯜꯂꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ. ꯉꯥꯏꯈꯣꯅꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯁꯛ ꯃꯇꯧꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯍꯣ, ꯃꯁꯛ ꯃꯇꯧꯒꯤ ꯋꯥꯗꯤꯅꯦ ꯄꯪꯅꯣꯞ ꯅꯣꯞꯄꯝꯃꯔꯣꯏ. ꯅꯆꯥꯅꯨꯄꯥꯒꯤ ꯃꯒꯨꯟ ꯑꯩ ꯐꯖꯅ ꯈꯪꯉꯦꯕ. ꯃꯁꯛꯇꯤ ꯃꯅꯦꯝꯗꯒꯤ ꯍꯦꯜꯂꯝꯒꯅꯤꯗꯤ ꯊꯥꯖꯗꯦꯕ ꯑꯣꯏꯗꯤ. ꯍꯅꯨꯔꯀꯥꯟꯁꯤꯗ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ. ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯁꯤꯖ ꯐꯗꯤ ꯐꯖꯕꯅꯤꯀோ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯒꯤꯗꯣ. ꯌꯥꯔꯦꯀꯣ, ꯑꯩ ꯇꯥꯕ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯐꯩꯖꯥꯎꯒ ꯑꯩꯒ ꯐꯤ ꯇꯥꯈꯠꯅꯈꯤꯕꯗꯣ? ꯑꯗꯨꯗ ꯑꯩꯅ ꯐꯨꯒꯦꯅ ꯇꯧꯕꯗ ꯅꯣꯏ ꯏꯕꯥꯏ ꯑꯍꯟꯅ ꯐꯩꯖꯥꯎꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕꯅꯤ. ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯅꯤꯡꯉꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯈꯤꯗꯕꯗꯣ ꯍꯥꯏ ꯀꯥꯟꯅꯗꯦꯍꯦ ꯁꯤꯖ. ꯍꯣꯏ, ꯌꯥꯔꯦ ꯁꯦ ꯈꯦꯠꯇꯣꯛꯄꯤꯔꯣ. ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯕ ꯋꯥꯅꯣ ꯈꯪꯗꯦꯕ. ꯃꯇꯝꯗꯨꯗꯗꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯒꯨꯟꯗꯥ ꯃꯀꯣꯛꯅꯤ ꯑꯣꯏꯈꯤꯕꯗꯣ. ꯑꯗꯨꯒꯤ ꯃꯖꯤꯡꯗꯨꯅꯦ ꯅꯆꯥꯅꯨꯄꯥꯗ ꯂꯩꯔꯤꯕꯁꯦ. ꯃꯆꯤꯡ ꯐꯅꯌꯥꯝ ꯐꯠꯇ꯭ꯔꯁꯨ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯐꯠꯇꯕꯗꯤ ꯇꯧꯗꯦꯗꯅ. ꯍꯣ, ꯋꯥꯕꯣ ꯍꯥꯏꯕ. ꯏꯕꯨꯡꯅ ꯐꯅꯌꯥꯝ ꯌꯥꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯗ ꯂꯩꯔꯦꯗꯅ. ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯑꯩꯅ ꯐꯥꯎꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯐꯩꯖꯥꯎꯒꯤ ꯃꯃꯥꯡꯗ ꯂꯧꯗꯗꯤ ꯂꯧꯒꯦꯅ ꯅꯝꯗꯅ ꯂꯧꯈꯤꯕꯅꯤ. ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯄꯥꯝꯗ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯤꯕꯁꯦ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ. ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯂꯣꯝꯒ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯅꯨ. ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜꯁꯤꯅ ꯑꯣꯏꯔꯦ ꯏꯃꯥꯗꯨꯅ ꯑꯗꯨꯛ ꯀꯟꯅ ꯅꯥꯈꯤꯕꯗ ꯅꯣꯡꯃꯇ ꯐꯥꯎ ꯑꯍꯤꯡ ꯂꯦꯛꯀꯦ ꯌꯥꯈꯤꯗꯕꯅꯤ. ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣꯕ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯆꯤꯟꯗ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ. ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯊꯥꯔꯤꯛꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ. ꯑꯃꯨꯛ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯛꯑꯒ ꯉꯥꯡꯉꯨꯔꯤꯕ ꯋꯥꯅꯣ ꯈꯪꯗꯦꯕ. ꯊꯥꯖꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯀꯨꯏꯗꯦ ꯉꯥꯟꯊꯣꯏꯁꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ, ꯀꯅꯥꯅꯣ? ꯆꯦ, ꯑꯩꯅꯦ. ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯁꯤꯜꯂꯣ. ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯈꯜꯂꯨꯔꯦꯅꯦ. ꯍꯣꯏ ꯍꯣꯏ, ꯇꯧꯁꯤꯜꯂꯒꯦ. ꯑꯗꯣ ꯆꯦ, ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯦ. ꯍꯥꯏꯌꯨꯅꯦ, ꯀꯩ ꯋꯥꯅꯣ? ꯆꯦ, ꯑꯩ ꯌꯨꯝꯗ ꯁꯨꯝ ꯐ꯭ꯔꯤꯗ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯔꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯝꯕ ꯆꯠꯂꯒꯦꯅ ꯈꯜꯂꯦ. ꯆꯦꯅ ꯇꯝꯐꯝꯗꯣ ꯈꯔ ꯍꯪꯕꯤꯒꯦꯔꯣ? ꯍꯣꯏꯅꯦ, ꯇꯝꯐꯝꯗꯨꯗꯤ ꯑꯔꯥꯏꯕꯅꯦ. ꯑꯗꯣ ꯅꯣꯏ ꯗꯥꯆꯧꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯌꯥꯅꯤꯗ. ꯐꯠꯇꯕ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯕꯨ. ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯍꯥꯏꯒꯦ. ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯏꯆꯦ ꯇꯝꯐꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯏꯕꯥꯅꯤ ꯆꯠꯂꯒ ꯑꯣꯏꯅ ꯍꯪꯉꯨꯔꯁꯦ. ꯃꯐꯝꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ? ꯂꯥꯞꯇꯦꯍꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯃꯅꯥꯛꯇ ꯂꯩꯔꯤꯗꯣ ꯑꯗꯨꯗꯅꯦ. ꯑꯣ, ꯑꯩꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯗꯕꯗꯒꯤ ꯈꯪꯗꯕꯅꯦ. ꯐꯔꯦ ꯑꯗꯨꯗꯤ ꯆꯦ, ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ. ꯊꯝꯃꯣ ꯊꯝꯃꯣ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯃꯆꯥꯗꯨꯗ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯗꯨ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ. ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯗꯥꯏꯗ ꯊꯥꯖꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯇꯨꯅ, ꯗꯥꯆꯧ, ꯄꯥꯔꯤ ꯃꯆꯟꯅ ꯂꯠ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ. ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯑꯗꯨꯕꯨꯔꯣ ꯗꯥꯆꯧ, ꯑꯩ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯝꯕ ꯆꯠꯀꯦ. ꯗꯥꯆꯧꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯈꯔ ꯄꯥꯡꯕ ꯑꯣꯏꯅ. ꯍꯣꯏ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯝꯁꯤꯟꯕꯕꯨꯗꯤ ꯐꯩ. ꯑꯗꯨꯕꯨ ꯁꯦꯟꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯗꯥꯆꯧꯅ ꯇꯥꯜꯂꯤꯁꯤꯗꯤ. ꯅꯪꯕꯨ ꯗꯥꯆꯧꯅ ꯍꯣꯠꯅꯕꯁꯤꯗ ꯅꯅꯤꯡ ꯊꯨꯡꯗꯕ ꯌꯥꯎꯕ꯭ꯔꯥꯅꯦ? ꯗꯥꯆꯧ, ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯑꯩꯅ ꯁꯨꯝ ꯇꯝꯅꯤꯡꯗꯅ ꯇꯧꯕꯅꯦ. ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ. ꯑꯗꯣ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ? ꯇꯝꯕꯕꯨꯗꯤ ꯏꯊꯟꯗꯅꯦ. ꯑꯗꯣ ꯆꯦ ꯉꯥꯟꯊꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯒꯦ ꯍꯥꯏꯌꯦ. ꯑꯣ, ꯆꯟꯗꯣ ꯍꯌꯦꯡ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯛꯀꯅꯤꯗ. ꯃꯐꯝꯗꯤ ꯀꯗꯥꯏꯗꯅꯣ? ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡ ꯃꯅꯥꯛꯇꯅꯦ.